ngasi Patriotic Writers Forum na sinbiba state ki thakta nomagi oiba seminar Manipuri loina silonda leibak ningba haiba hiram asigi paper pabigadaba thedokna leibak ki saknai raba ikai khumnajaraba experts sing aduga seminar asibu thawayawna khana nainabada saruk yabigani haiduna lengsin biriba punamapu ahanbada ikai khumnaba nolukba uchari Patriotic Writers Forum na haibasi aikoigi maming sina sutai koigi Manipurda tongan ba site gi literature gi forum anayam lei madugi maraktagi patriotic hana haiba wahai si yawbadi organization simatani aduna asigumba organization asina lokhalakpa hiramda leibak ningba haidana laibasi yamna lapham thokba amani leibak ningba mama leibak punusidaba maima leibak kidamakta khankidaba aiba su leiramoy aduna adugumba aiba singdudagi lokhalaga sinbiriba khana nainabiribasi aikogi matik charaba ikai khumnajaraba expert singna amukasu henna nainabasida mamutana puthokpirakani haina khanjai ihakidi khana nainabasida yaujaba tajabagi wani matik charaba expert singna fajaraba marik chumba adumba paper sing soidana thambirakani ahanbada lairibasi invitation sigi matung inadi khoigi ikai khumnajaraba waja Dr. Hamum Nabachandra leibak ningba isaigi matik mayai amasung anganba matamda Manipuri drama singda leibak ningbagi isai haibani masi sobada tinbiriba mifam asida hangatchaningba amadi aikoi kano singse paper singse loina pathokpaduda ikai khumnajaraba delegate singna note tausan bihauraga horen khana nainabadudi pulapna khana nainanaba adumaina sinjage numise ningthamthagi numitka oibaga khara ten manina adumaina tawjage